Card reading ki video ama hapete yumi narase ko ado ngasi gi topic se kaino hai kansida akhoi gi kaino ga haidi career ga akhoi gi relationship ki matang da har sine ko haidi universe sina haidi ko haidi kari message pirake haibado ko your gift from the universe hena hai tare ko lakadori ba matam khara se matam khara means tha ama ogera ani ogera ko haidi upcoming 1-2 months ko haidi kari message lege haibado do hapete yin se ko haidi regarding aigi career aduga relationship ko adu sida group 1 group 2 khaido ke ko group 1 group 2 se haidi kari kari noina khandu se hapetang haidi crystal de gi oina dum khala se crystal sida se yong ko sigi crystal sigi manung shida akhoi gi pictures ama yauri ko ubiram basu ai ko haidi sina durga ge picture ni ko yauri sa haidi engon sama attract to short do yeng se basum haidi group 1 dana haidi sida make pudi haidi shengam basu ai shengam da basu ai ko haidi pajana utra ba kenom tore kai da phamaga lei ni ko haidi picture se magi manung da yauri ba image se ko aduga amana महादेव की पिक्चर अमा लेरेको सुदा अदा सिगी अनि सिदगी को ईश्वर अनि सिदगी हाइदि दुर्गा से खनसिरा नत्रगा हाइदि महादेव की केनो से हाइतारे को हाइदि क्रिस्टल जोइना खनसिरा अदु खनबिरो को हाइदि सिना ग्रुप 1 ओहेलासे सिना ग्रुप 2 ओहेलासे को ग्रुप 1 खन बंगा येंगा से को अहाम ग्रुप 1 से हाइदि आई कार्ड अनि खतंग लोथोके को हाइदि सिगी केनोगी दुर्गा की पिक्चर याव केनो से को क्रिस्टल से सिगी मतुंगिना कार्ड अनि से अमना करियर के हेलसे अदुगा अमना रिलेशनशिप की कई ओइना मैसेज लाके है बतो अदु हाय पतंग येंग से को करियर को अहम बगी को सिलाई से करियर की मतंग दा नंबर 2 ना अखोगी रिलेशनशिप की मतंग दा को सिलाई से अहम लाइब कार्ड से को सिदा हाइदि सिना आइना करियर की ने खल लौथोय को अनि शुभ सिना कोइना रिलेशनशिप के को अहम बगी करियर की मतंग की से कमाइना नो हाय कान सिदा अनौब थबक हायरसिने को अनौब थबक नत्रगा अनौब बिजनेस कुंबा कईगुंबा हाय तारे को सिदा हाय तो चंगजन बो ओइबदो हाय एंगोंदा लापनी खंगदे चंगकपनी खंगदे दुमाइना ओइना ओइबा अदुगा अयेत अपन लैब खोटपा मयाम दो हाय तारे को हायदि लोशन बा हाय तारे को से लाइसे को हायदि अयेत अपन हांगे हायदि ऑब्स्टिकल्स मयाम अमा लेरमेना खलसे बा आइगी बिजनेस तनी खंगदे नत्रगा आइगी करियर दनी खंगदे अदुमाइना ऑब्स्टिकल्स कुंबा लेरमबसे करियर की मतंग दा आइगी बिजनेस की मतंग दा कइदा हारगदि लोइना लोशन बा ओइबा अदुमाइना ओइ को अदुगा अमा नोंग लेना को आइगी मेंटली यामना स्ट्रॉन्ग ओइगनी को हजिक से हाइदि लाकदोरिबा मतम से मेंटली यामना स्ट्रॉन्ग ओइगनी हाइदि थबा इंखांग की मतंग दा स्पेशली को यामना पॉजिटिव ओइबा कार्ड नि को से लाइसे को हाइदि प्रमोशन गुंबा लाकपा याय अनौब थबक कुंबा लाकपा याय को हाइदि अदुगी ओइना हारगदि याम फै को अदुगा इन्वेस्टमेंट गुंबा कै गुंबदि तौगनो हाय को सिदा इन्वेस्टमेंट तौगनो अदुगा प्लस मिंगोंदा पैसा पीबा खोटपा सिमसु तौबिरनो को हाइदि करियर की ओइना बिजनेस की ओइना कै ओइना अदुंबदि फरे को इन्वेस्टमेंट हारगदि खोइ दुकान दा पोट हापचनबा खोचनबा अदुदुना मखलम ओइग्रनो को नत्तबिदा हाइदि पैसा ngata investment gumba tौदबा अदुगा मिंगोंदा कैदा मीनागा सुम लौगे खोटके हारको मतमदा अदुदो यारिङै अवॉइड तौबियो को सिगी पोटसिमा रिलेशनशिप की मतंग सिदना मो कमाइना लेगे हाय कांसिदा को अखोगी हानगा सुम खंगनरगा केनो तौरगा नुंगाइनदनगा लेबा खोटपा गुंबा लेनो को हाइदि इबाइनी से हाइदि तोंगा तोंगा नि लेनारे अदुगा मागी मरमदगा तुम खलगा लेबदो अदुमाइना गुंबा ओइरगदि को लेट गो तो हलो अदुगी पोट म्याम दो हाइदि ngसाइगी थॉट तो हारसिने को नत्रगा मागी वाखन सुम खलगा लेबा खोटपा अदुमाइन तौरगदि अदुदो लेट गो तो हनबिबा मा नत्रगा हाइदि मरम अमा नत्रगा अमना हाइदि येगा गुंबा लेनाबसे हाइदि मान अदु हाइग्रे अइना सुमाइन तौरुबदे हाइदि सुमाइन हाइनारे खोली इबाइनी हाइदि हस्बैंड वाइफ की मरक्तगा ओइतारगो सो मोइरगो सो को अदु मैम दो लोइन लोसलगा हाइदि अटैचमेंट अमा क्रिएट तौनबा तौबियो को से लाइसे को नत्रगदि लेना को रिलेशनशिप से अमुका हेना डिस्टेंस लेनाबगी टाइप ता अदुमाइना तय को हाइदि नुंगाइत्रेना को नुंगाइते को तेन हायसे को लिथो वारी कपथो गातंग कछु काइते को हाइदि अदु तारगदि ngसागी अखोइदगी नुंगाइत्रकांदा हाइदि पी ताथोखरा कांदा नत्रगा हाइदि पेन कपथोखरगदि फैदना को अदुमाइना गुम तौबिबा हाइ तारे को अदुगा सिंगल ngi ओइना हायरगदि सिदा लेना को हाइदि पोचिंग से हाइ तारे को होल तोरा थमगनो हानगी नुंगाइतबा खोतबा मैम दो होल तोरा थमगनो लेट गो तो हलो अनोबो लापदा एक्सेप्ट तो को अनोबो लापदा एक्सेप्ट तो अदो
ꯁꯤꯗꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯂꯩꯅꯀꯣ ꯏꯁꯣꯔꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯒ ꯂꯩꯅꯀꯣ ꯍꯧꯖꯤꯛ ꯑꯐꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯀꯔꯤ ꯑꯃ ꯑꯩꯒꯤ ꯑꯣꯏꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔ ꯈꯣꯏꯔꯝꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯔꯤꯁꯦ ꯐꯍꯟꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯑꯃ ꯂꯥꯛꯍꯟꯕꯤꯌꯨꯀꯣ ꯈꯣꯠꯍꯟꯕꯤꯌꯨꯀꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯤꯡꯕꯤꯕ ꯈꯣꯠꯄꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯟꯕꯉꯩ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯣꯔꯁꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯖꯕ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣꯀꯣ ꯍꯥꯏꯗꯤ ꯃꯍꯥꯗꯦꯕꯀꯤ ꯄꯤꯛꯆꯔ ꯑꯃ ꯀꯩ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛ ꯌꯦꯡꯉꯁꯦꯀꯣ ꯍꯥꯏꯗꯤ ꯀꯥꯔꯠ ꯑꯅꯤ ꯈꯛꯇꯪ ꯂꯧꯊꯣꯛꯆꯒꯦꯀꯣ ꯃꯌꯥꯝꯒꯤ ꯒ꯭ꯔꯨꯞ ꯇꯨꯒꯤꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯀꯥꯔꯠꯁꯦ ꯑꯣꯏꯅ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯝ ꯒ꯭ꯔꯨꯞ ꯇꯨꯒꯤꯁꯦ ꯂꯩꯔꯦꯀꯣ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯀꯥꯔꯠ ꯑꯅꯤꯈꯛ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤꯁꯦ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯁ ꯍꯥꯏꯔꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯌꯨꯅꯤꯕꯔꯁꯅ ꯕ꯭ꯂꯦꯁ ꯇꯧꯕ ꯃꯇꯝꯁꯨ ꯑꯣꯏ ꯑꯗꯣ ꯕ꯭ꯂꯦꯁ ꯇꯧꯕꯁꯦ ꯀꯩꯒꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯒꯣꯜ ꯑꯃ ꯀꯔꯤ ꯑꯃ ꯂꯩꯖꯔꯝꯒꯅꯤꯅꯀꯣ ꯑꯗꯨꯗꯣ ꯃꯪꯐꯥꯎꯅꯔꯛꯄ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯔꯤꯌꯥꯂꯤꯇꯤꯗ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯗꯨ ꯁꯤꯗ ꯄꯤꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯒꯨꯝꯕ ꯃꯇꯝꯒꯨꯝꯕ ꯑꯣꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤቭ ꯑꯥꯎꯠꯀꯝꯒꯨꯝꯕ ꯀꯩ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯃꯤꯗꯤ ꯌꯥꯝꯒꯅꯤꯀꯣ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯗꯨꯅꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯦꯒꯦꯇꯤviटी ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯏꯚꯤꯜ ꯑꯥꯏꯒꯨꯝꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯈꯣꯠꯇꯣꯛꯅꯕ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯔꯣꯛꯁꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯨꯁ ꯇꯧꯕꯅꯤ ꯈꯪꯗꯦ ꯏꯔꯨꯖꯕꯗ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ crystalsꯒꯨꯝꯕ ꯍꯥꯏꯔꯁꯤꯅꯦꯀꯣ ꯇꯥꯏꯒꯔ ꯑꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧ ꯍꯥꯏꯗꯤ ꯑꯀꯣꯏꯕꯗ ꯌꯦꯡꯁꯤꯟꯕꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯗꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯗꯨꯝꯕ crystals ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯔꯣꯛꯁꯣꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯀꯣꯟꯐꯤꯗꯦꯟ ꯌꯥꯝꯅ ꯂꯩꯌꯣ ꯏꯟꯇꯔꯚ꯭ꯌꯨ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝꯒꯨꯝꯕ ꯆꯠꯄ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯀꯣꯟꯐꯤꯗꯦꯟ ꯌꯥꯝꯅ ꯂꯩꯌꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯄ ꯈꯣꯠꯄ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯂꯩꯅꯣꯀꯣ ꯌꯥꯝꯅ ꯀ꯭ꯂꯤꯌꯔꯗꯤ ꯑꯣꯏ ꯍꯧꯖꯤꯛꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯀꯩ ꯇꯧꯗꯣꯏꯅꯣ ꯀꯔꯝꯕ ꯀꯔꯤꯌꯔꯗ ꯈꯨꯠ ꯊꯥꯗꯣꯏꯅꯣ ꯀꯔꯤꯌꯔꯁꯦ ꯅꯠꯇꯦ ꯊꯕꯛ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯁꯥꯗ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯥꯗ ꯍꯧꯖꯤꯛ ꯑꯩ ꯀ꯭ꯂꯤꯌꯔꯗꯤ ꯑꯣꯏꯅꯤ ꯑꯩꯁꯦ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯑꯩ ꯁꯤ ꯀꯔꯣꯝꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯤꯉꯣꯟꯗ ꯀꯩꯗ ꯍꯪꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯐꯣꯂꯣ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯁꯤꯅꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯀꯩꯗ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯏꯗꯤ ꯃꯣꯠꯀꯨꯝꯕ ꯆꯥꯟꯅꯕꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯑꯩꯒ ꯃꯣꯠꯀꯨꯝꯕ ꯇꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯀꯣ ꯌꯥꯔꯤꯉꯩ ꯃꯇꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯒꯨꯝꯕ ꯁ꯭ꯄꯦꯟ ꯇꯧꯕꯤꯕꯁꯦ ꯊꯕꯛꯄꯨꯗꯤ ꯂꯣꯏꯅ ꯆꯤꯟꯅꯔꯝꯕ ꯌꯥꯏꯀꯣ ꯊꯕꯛ ꯆꯤꯟꯅꯔꯒ ꯍꯥꯏꯗꯤ ꯃꯇꯝ ꯄꯤꯅꯕ ꯉꯝꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ क्वालिटी टाइम ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ क्वालिटी ꯉꯥꯏꯍꯥꯛ ꯃꯇꯝ ꯑꯣꯐꯤꯁ ꯂꯣꯏꯔꯒꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦꯀꯣ ꯍꯥꯏꯗꯤ ꯃꯦꯔꯤꯠꯉꯩ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯅ ꯑꯣꯏꯅ ꯈꯪꯅꯔꯒ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯉꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯃꯗ ꯂꯩꯅꯀꯣ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯀꯦꯌꯔ ꯀꯟꯁꯔꯟꯗꯣ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯎꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯒꯨꯝꯕꯀꯣ ꯌꯥꯔꯤꯉꯩ ꯃꯇꯝ ꯁ꯭ꯄꯦꯟꯒꯨꯝꯕ ꯇꯧꯃꯤꯟꯅꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯀꯣ ꯑꯗꯨꯒꯤꯗ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟ ꯑꯣꯏꯌꯣ ꯏꯕꯥꯏꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯃꯈꯥ ꯇꯥꯅ ꯄꯨꯔꯒ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯁꯨ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯁꯥꯗꯁꯨ ꯀꯣꯟꯐꯤꯗꯦꯟ ꯈꯤꯇꯪ ꯂꯩꯕꯤꯌꯨꯀꯣ ꯁꯤꯡꯒꯜꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯁꯨ ꯑꯃꯨꯛ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯠ ꯆꯥꯅꯕ ꯃꯤꯒꯨꯝꯕ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯄꯤꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ upcoming guidance ꯍꯥꯏꯗꯤ ꯌꯨꯅꯤꯕꯔꯁꯇꯒꯤ ꯃꯦꯁꯦꯖ ꯍꯥꯏꯅ ꯍꯥꯏꯔꯁꯤꯅꯀꯣ about the career and about your love life ꯀꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯝꯂꯞꯄ ꯀꯥꯔꯠ ꯔꯤꯗꯤꯡ ꯀꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ